कृषि विज्ञान केंद्र तुपुल तमेलोंग डिस्ट्रिक्ट मणिपुर ICAR Research Complex for Northeastern Hill Region Manipur Center Nisinduna Training cum Seed Distribution Program amangasi Tupul Community Hall da Pangthokre Tormaduda Dr. Ravi Kolam SMS Plant Breeding KVK Tamenglong Gaipuisung Kamai SMS Agronomy KVK Tamenglong amadi Lungkhong Riamai Technical Officer Agri Extension na Tormaduda Sarugyake Khokpum Battalion Assam Rifles na Headquarter 21 Sector Assam Rifles amadi Inspector General Assam Rifles is na Kul Singining Thok Singa Unabagi Thormama Gaidim Zang Khokpum Nonen District da Pangthokrai Malemgi mapong kaya da Pangthong River International Day of Persons with Disabilities ki palan thorom ngasi Kaksing District tasu Differently Able Persons Welfare Association Dapwana District Social Welfare Office Kaksing da kusam naduna Library and Information Center Kaksing ki Auditorium da Pangthokrai Assam Rifles na Manipur da sahi ama hena border trade thingduna leiringai da yimthangnariba Mizoram da GST kaktuna free trade chanaba hokrai Manipur da aruba phibam amada lakpa yana leire Home Minister dagi trade asibu lepnaba khangalakpani haiduna Indo Myanmar border trade thabak thoram Assam Rifles na Morai lambi da thingduna ngasi phawba lakli Jun tara nipan gi ihogda thokiba laibak thiba thodok amada mioi tara nipan thawai mangkiba duga mari leinana matam adugi lengak na thodok aduda nangkiba asopan misi minagi oiba official record docket adu handak mangkhre haina report torpa amadi thodok adugi concrete evidence laite haina CBI na closure report putorpa asi thodang yaudabo wafam ni haina lowi haina ivamgi president Renu Takhelambam na phongdokrai Thawbal district ke manung chana leiba Nongpok Semi Police Station leibak asigi oina khwaidagi phaba amadi mathau tawba police station ni haina khalakle Ministry of Home Affairs na survey tawduna COVID-19 gi marakta mathau tawba police station sing khangatpada yawrakpani Jomi Revolutionary Army gi anti-drug cell na September thadagi phagalpa drug sing ngasi mai thaduna manghan khrahairi September tang 13 tagi tongan bamioi manga tagi phagalpa heroin number 4 amadi WI tablet sing asi local market lupa lakh aniga lising ipuhumdoi ga chanipan oigani hairi Ngasi International Day for Persons with Disability ga mari leinana Eastern Sporting Union amadi Green Planter Society ani na puna kusamanduna nongwibung nambam chuthekta usara kya thakrai